Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipur ngasi kokejin mijo kangluki laro kumhai kut pangthokli Imphal jiribam lambigi irang thong ngasi ayuk tekpadagi gari chathok chatsin yatre thodok adu ngasi ayuk pung 8 khare helpa duaida thokhibani Nauna tatnagataba COVID-19 gi SOP haksel bibhagna lauthokre Manipurda COVID-19 lai chata siba masing chamo phunipan sukre amasung Bihar Vidhan Sabha Mikhalgi ani suba tangka ki vote khombagi thabak ngasing thil loiragani Laibak asina malim gi laichat oiriba COVID-19 gi mayokta punna amato oina lanthengnari lamdam sigi miyamna sakhangnaraba miyoi kayana su lantheng asida maipakna bagi damak Akashvani Imphal gi ipawgi khuthangda mipung khudimakna araiba thawung ahum face mask upa amaga phut taruk lakna leinaba mai mit amadi khutsa toina hamdoktuna taru tanana thamnaba appeal tawri kabui film actress Naomi Kamaina miyamda appeal tawba Mayambu Naomi Kamaina khurumjari Malem sidan lepal leitana sandora iba COVID-19 gi laichat asidagi ngakthoknaba akoina niyom khara ngakna chanminasi yumdagi mapan hek thokpaga mark soidana upiyu mi amaga gi marakta fit taruki social distancing soidana thambiyu support sijinaduna khutsa sengna hamdoksi hojik phawgi oinadi chap chaba vaccine puthoraktaba maramna isa na seksin batana pandemic asidagi ngakthokpa ngamgani Hojik mapung oiba pau Manipur ngasi kokejin mijo kangluki loro kumhai kut pangthokli adubu COVID-19 gi laichat asi henglaga kumhai sipak chauna pangthoknatre numit asina lakbada Rajyapal Dr. Nazma Heptullah amasung Mukhyamantri N Biren yauna luchingba kayani yai phapaujel pirakli kumhai asiga mari leinana Rajyapal Dr. Nazma Heptullah Mukhyamantri N Biren yauna luchingba kayana miyamda mapung oina kokejin mijo kanglup singda yai phapaujel piri Mahaki Paujelda Rajapalna Hai Kumhaya Sina Sanskriti gi oiba maru oibadu utpada natana lam koiba miyam gi pukning chingsinba sungamli Kumhaya Sina tongan ba kanglup singi marakta santi nungsi janaba maru mapang oiba amadi majin manau oibagi mari hena chechin hanabagi Paujel sandoklagani haina Rajapalna Mahaki Paujelda Hairi Mahaki Paujelda Mukhyamantri N Birenna Hai Kumhaya Sina Raja Sida tongan bakanglup singna Machin Mana Oina Punna Nungsi Janana Leminabagi Thawong Utli Kumhaya Sipang Thokpana Raja Sida Kundariba tongan bakanglup singi marakta Santi Amati Chawkhatpa Purakpada Natana Amato Oibagi Wakhalon Hena Chechin Hanbada Mating Oiragani Haina Su Mukhyamantri na Hairi Manipur Vidhan Sabha gi Adaksa Yumnam Khemchan Tribal Affairs amasung Hills Mantri Bungjagin Balte Works Mantri TSB Swajit Lok Sabha gi MP Dr. R.K. Ranjana Chingba Luchingba kayana yai phapaujel pirakli Imphal jiribam lambigi irang thong asi ayuk tekpadagi gari chathok chatsin yadre thodok adunga si ayuk pung 8 kare helpa daida thokhibani aikhoi gi Tamenglong pangmina hai Imphal dagi jiri lambi tamna changlakhiba lengoi thanna yawa truck adu irang thong lan na ba hotnabada thong adugi meyai thangba sarukta teglakpani truck adugi handyman di kanba ngamle hairi adubu truck adubu tharokpa driver adudi hojik phawat hiba khangdri Irang turel ising chawbana maram oiduna truck adu lokhatnanaba hotnabada awaba ma mayoknari hojik truck adu chingkhatnabagi thabak chathari Raja asida COVID-19 positive oibagi masing hengalakliba amasung sibagi chang hengalakliba asigi yenglaga Raja asida nongna chatnagadaba SOP haksel bibhagna lauthokre Haksel bibhagna hai nongna lauthokhiba SOP asigi matung inna locality nataga khungangi oiba local COVID awareness enforcement committee lingduna COVID-19 gi chatna kanglon singak na chal ibra haibadu yingchingani dharma karma gi thoram pangthokpada imung manungi miyoi natana atai miyoi sing yawhandaba karigumba yawba taraba suyamlabada mi kundagi henba yaroi SOP asina makhatana hai darkar leitabada miyamna yumdagi mapan thopiganu miyam punba yumtham naba singa punna chamin thakminaba amadi hotel na chingba jingda punna cha thakminaba yaroi hairi numidangi matamda mitop sing lekai da changba amasung thokpa yaroi haibana chingba su yauri
Manipur dangarang mioi lising ani changwa kuntrama pante sobada mioi chani kuntra nongna COVID-19 positive obe thengaki raija gi haksel bibhag na ngarang numidang maram thokpa terol amana hai hokhiba pung kun mari da mioi mari lekhi dabaga loina na raija sida laichat asina siba migi masing chamo humpunipan sure laichat asi sandorak padagi khwaidagi yamna ngarang mioi lising ama sumna yangkai tare discharge tawduna discharge tawbagi apunba masing lising tara mari chani pan humpuni thoi sure naba phabagi changna chada marifuda smik ahum ani yaure hojik active case oina mioi lising ahum chambi humfudani thoi leiri COVID-19 positive oiba mioi lising ani chatret humfudra home isolation tawbagi manungda mioi lising ani sumna kulhumdoi discharge tawkhre hojik active case oina home isolation da mioi chatret ni putare leiri tabiri ba pawsi akasbani Imphal dagini Bihar Vidhan Sabha Mikhalgi ani suba tangka ki bhot khombagi thabak ngasin thil loiragani jila tara taret ki Vidhan Sabha kendra marphudra marida tangkak asi ki bhot tha si ohumda thadanagani nupi mirep chamani phutaruk yauna mirep singama samri humpu humdoina mikhal asida lamba thengnari rajniti dol kaya ge star campaigner singna mapham kaya da pangthokpa mikhalgi rally amasung meeting kaya da leijabi thaduna awai khumtongna duna bhot khomnari Chapra Moti Hari Samasipur amasung Baghada ngasi pangthokadaba mikhalgi meeting singda Pradhan Mantri Narendra Modi wa ngangani hariba mafam sing asida pangthokadaba meeting singda Mukhyamantri Nitish Kumar su saruk yagani amaromda Madhya Pradesh da pangthokadawriba Vidhan Sabha seat kunipan gi maraki mikhalgi bhot khombagi thabaksu ngasi nungthil loire BJP amasung Congress na awai khumtongna duna bhot khomgi thabak kanna chathari rajniti dol kharagi lujingba khara mikhalgi model code of conduct thugai bagi dama election commission na thabak lokhatkre Madhya Pradesh ki mantri Mohan Yadav mikhalgi chana pathap thugai bagi dama ngachinong magi oina election commission na bhot khombagi thabak thingkhre Laibak asida COVID-19 na naba phabagi chang chada marphudrama thoida smik ahum mari yaure haksel matraloina hai hokhiba pungkun mari da mioi lesing yakhai mari henna naba phaduna naba phabagi masing lak humphudra mari lesing kunthani thoi hele Laibak asida hujik apunba active case lak manga lesing marphuni thoi leiri hokhiba pungkun mari da mioi lesing ni phunipan chani humphunipan nauna COVID-19 positive oiba thengna badagi apunba positive case lak marphuma thoi lesing kunthatare chure laichat asina sibagi changna chada amada smik mari mapanni hokhiba pungkun marida mioi changwa yakhaima thoi sikibaga loinana laina asina siba migi masing hojik phawada lak ama lising kunma thoi chathuk ni phuma thoi shure marak asida Nagaland da ngarang mioi chani chama ani COVID-19 positive oiba thengnakhi aduga mioi chamani phutarukna naba paduna discharge tawkhi Meghaloi da hojik phawada mioi lising ni panchahum ni phumanga COVID-19 dagi naba paduna discharge tawkhre raija aduda hojik apunba active case lising ama sumna taramapan leiri Ashamda hujik phawada COVID-19 dagi naba phabagi chang chada marphudra manga yaure raija aduda ngarang punna mioi lising ama chahum marphutaruk discharge tawkhibaga loinana hujik phawada mioi lak ama lising marphudra taruk sumna yangkai mathoi discharge tawkhre apunba positive case lak ani lising taruk chahum yangkai mathoi gi manungda active case lising mapan chahum humphutare leiri Indian Premier League Cricket King Arang Numidang Sarjada Sanakhiba match ta Sunrisers Hyderabad na Royal Challengers Bangalore bu wicket mangada thoikre Dubai da sanaba atopa match samada Mumbai Indians na Delhi Capitals bu wicket mapanda maithiba pikhi ngasigi match ta Kings 11 Punjab ka Chennai Super Kings ka Abu Dhabi da sanagani aduga Kolkata Knight Riders ka Rajasthan Royals ka Dubai da sanagani Loisilakpada COVID-19 dagi ngathoknaba face mask uppa phutaruk lapnana leiba khutsa amadi mai mit taru tanana thamba haiba achamba thong ahum asingak na chatpinaba amuk hana ningsingjari aroibada maruiba pau amuk hana Manipur da ngasi kukijin mijo kanglup ki lawrokum hai kut pangthokli Imphal jiribam lambigi irang thong ngasi ayuk tekpadagi gari chathok chachin yadre thodok adu ngasi ayuk pung 8 khare helpa duaida thokkibani Nauna chatnagadaba COVID-19 gi SOP haksel bibhana lauthokre Manipur da COVID-19 lai chata siba masing chamo humpunipan sukre amasung Bihar Vidhan Sabha Mikhalgi ani subatangka ki bhot khombagi thabak ngasinung thil loiragani pauloi jare